Paushade Ibamar Wipa Kara update Togeri. Manipur Adventure Sports Hena South Anaba Nemaska MOU Amba Atoba Kodak Binaragane. Manipur Adventure Sports Hena South Anaba Ministry of Defense Makada River National Institute of Mountaineering and Adventure Sports Nemaska MOU Amba Atomatam the Kodak Binaragani and Youth Affairs and Sports Minister Govindas Kontok Jamna Pongdokre. Wafam masih ngasi sangai festival ki sarukam hoina namit ini sathagadaba pera motor gliding out of pagitharamda pangtoki bani luang sambam leiba North Imphal Sporting Union ki ground pangthokpa ground da pangthokpa hawdopaki thoram aduda Youth Affairs and Sports ki director T Fulen Maide sangai festival ki brand ambassador actress Soma Laisram Nimas amadi MMTA ki thaupuba kyana saruga ke Minister na makata na fongto kibada kudik pinagadauriba MOU asi matam chana tawna ba Minister NPN ki miyang makata thabak paikat bahore atoba manungi oiba yana thabak khara leirabasu atoba matamda oroisin puraklagani amadi atoba da kudik pinaragani Festival of Oneness aina pang thokliba sangai festival asina lamdamasi saukotpa amadi ingtappa lambi amada laklagani abegi thajaba chauna lai handaki sangai festival asi Manipur da khwaidagi chawba festival oibangamle Festival asi mai fakra pangthok pangamliba asi miyang ki mateng lenga ki official amadi media ki lamda lehriba isil inaw sengi asawa mateng ni haike Nagalamaromda Manipur ki khunai asna nupi bo thagwang na thamba khunai asida nupi da sathaba watnaiba ki thawang hengalagli Manipur ki khunai asida nupi bo thagwang na thamba khunai asida nupi da sathaba watnaiba ki thawang hengalagli ngasi khunai asida thokleba crime sing anthan anaba honabada aikhoi khudingba ki tawdang lai haina Manipur State Women Commission ki chairperson Salam Alkana Fongdokre Wapamasi campaign against gender based violence Haiba Hiramda Manipur State Rural Livelihood Mission na Sinduna State ki thak da pangthokpa workshop hawtokpa ki tharumda sarugyara duna Fongdoki bani Hotel Imphal ki sangai holder ngasi pangthoki ba thorom aduda lenga ki RDN PR ge distance segadari MIS Khan Social Welfare Department ki director ngangum utam yauna tongan ba marwaiba miyoi singju sarugyake Makatana chairperson Salam Alkana Fongdoki bada nafiba awang bathak da thamduna ikai khumnaram pakhunai asida napi da sathaba otnai bagi sang hengalakli border state amu oipana mirol asigi nahasingna mayai ka truck sin bagi sang hengalakduna nafi ki mathak da sathaba crime sing hengalakna phamasa kam oibagi mami ta bagam ore masi punamak tengna ba da khunai asigi tongan ba sector da leiriba khudimona thawdang lawba mathau dai Marwaina Mahapa Oibasingi awareness amadi counseling pangtokna wakhalon taminaba changi haike Amaramda Social Welfare Department ki director ngagom utamna phangtokki bada navi khaktana tana nupa sing nasu napi da sathaba crime singi matang da phangtok workshop sing da sarukya bagi chang wangkanan ba mathau dai yadradi yadre abagi chap chapa wantok adu mirol asin ha sing da wakhal tan batangai fade Violence abasi kadai foba kobage abdu khangdok tana isagi Fangbam tokwa hak tidoksi losinduna laitok loisi ana sumahak na makata ke Asiba haksang amata duna lairamle ngase iyo angan ba pung taruklom taba adwai ta minu thonggi ke grupat mai hadana fa amagi asiba haksang amata duna lairamle Asiba haksang police na lakut agarim ski mogda thamgre bataw karam na siram libano haiba khangba gamdri Atumakwa drug overdose oiduna sibok aramgani ana fanhari kanagumba na masak khangba yaurabadi Imphal Police Station ki osida pau pipirakna ba khangalagli Sangai International Sumang Lila Festival 2022 ngasi loisin kre Sumang Lila masakang drabadi asyang pa Manipuri nate hemanta Manipur Sangai Festival 2022 ga maril na Manipur State Sumang Lila Council na sinduna konung mamang dalayva iboyama simang iboyama lila sanglen datha asi kungani toidagi auraga ngasi fawwa Satharakwa Sangai International Sumang Lila Festival loisin bagi tharom pangthokre Tharomaduda Parasni Awardee Warifat Navan Athoiba Mithung Art and Culture Department Government of Manipur ki Deputy Director Guru Mayam Dharmadas Harma Amade Somang Lila Council ki President Emponimasi Laimana Mathangchin Akhanaba Mithung Abadi Tharom Mafu Wana Sarugake Tharungi Nungi Oiba Warol Piraduna Lifetime Secretary Saurakwam Hemantana Haikivada Sumang Lila Masakang Dabadi Manipuri Nade Ai Manipuri Amani Habada Sumang Lila na Saktak Liva Haibada Haimanba Thogloi Manipuri Kunagi Sana lur kuding mag uliba Sumang Lila asi mareng bimbiyamda yangan bada sangai festival daki asoba mateng wari. Akan na pamitungi warol piraduna ji Dharmadas Sarman hai kibada festival asida nupi lila kanglum na sarugyawa asina masakamba thokpukum tawri. Matang sahigi festival da lila masing hena utpangam na napahwan na daba tawrang tawzage aibo wafam thamge.
Tharong ki sarukam oina sarukya ki bilila kanglop sing ki artist sing da certificate khosina ki ngasi aroi bin mit sangai artist association sumanglila kanglop ki laklaroi amuk yeding tha otke khongjang changchin ke dori midday meal federation of india ki conference ada ki sahi ki november mari amasung mangada hyderabad ta pangthok tuna midday meal workers sing ki honorarium henganadawa regular tananaba pension phangnaba social security thamnaba warep sing lauke National Conference asigi scheme workers sing maru ina asa Anganwadi workers sing loina na khongjang changsin na pagwari lauke amasong lawme sin mi ki apun ba khongjang ama parliament ki budget session matam da sanana baso lep na ke National Conference atu da sarugya tu na warip laukiwa atu ki matung ina lakliwa December taraga mathoida Bharat pumbada nomagi oiba khongjang ama sangsin gani khongjang asi Manipur da all Manipur midday meal Workers Union Sintana Manipur ki district khuding makta pangthokani All Manipur Midday Meal Workers Union da Manipur da leiriba Midday Meal Workers na khongjang asi basogat piu an apple tawragle Grocery dukan ama maina tumna sakre Imphal Police Station na konba ragairong da grocery items sing don ba dukan ama maina tumna sakre thawthoga sing asi ayuk pung ni panrom taba athoi da thokibani maina tumna sakra ba dukan ki mapu ki maming da Roshan Prasad sahi kunthra ka taret apokpa Srinivas Prasad kawi telefadi dagini haire Mayadu kari dagi ahorok pano haba hojik pa bagi oina khangri fire service lakto na mai kana na bhona kiya dubo dukan ki polam singdi maina tumna sakre aire Manipur lenga ki information technology of ke manglan Mantri Bugri ki ingkol khara maitai kairang kontha haluf amasung singmairong nongpo ki phaurel lafum khara acquisition tawgadawri Manipur lenga state asibo samilunda masagi makhongda maromdom lep sabang ngamna bagi tamak paikhalakpa tongan ba sauka thorang ki thabak singi manung channa Information Technology Hub amagi development ki damak lokulakpa thabak ki manung channa village number 8 Mantri Pukri ki lanai mioi khara ki ingkol sing yauna village number 10 maitai kairang village number 6 kontha hallupa masung village number 9 singmairong nongpo ki phaurel lafum singi manung dagi khara acquisition tawna ba thorang lokhale haire Manipur ki miyam thoidok hendok na ingkhalak liba naharol sing amasong mahiroi sing da hakteng na ahen balhok sing pin na bagi asoba masaga mo oigadar ba information technology habasi development da tangai fadna sangka da pak soba lamgi sarok sing phangna na bagi damak tongan ba mafam sing da leiriba lanai mioi sing gi ingkol sing amasong phaurel lofam sing gi labu khara acquisition tawna na bagi thorang asi lokalak pani haire thorang asi gi manung sana lenga ki settlement and land records Manipur ki director na mamang thagi kunka tarukda Imphal State ki deputy commissioner da pakumoina pikhiba official oiwa Zero lamada nauna develop tawgadoriba information technology hafasi kidamak acquisition tawgadaba village number 8 Mantri Pukri ki manung chana laiba lanai mioi khara ki engkol singi akupa warol sing pikhat khra haire Zero la dugal loina kiba akupa warol schedule 1 ki matungina information technology hafasi ki development da acquisition tawgadaba engkol singi paksaw sing mayak sing na palle Punna ingkol ki charuk dagi acquisition tawgadaba lamgi phak soba ekar singchu panbagaloina na State land dagi acquisition tawgadaba lerak amagi su ekar 0.11 yauri hana supalle Hariba acquisition tawgadarbe ingkol sing asigi mapu sing adu singmairong nongpok Golafati Mantri Pukri fundraina sing mafam dalaiba mapu sing ne Hariba miyo sing asigi mingda laiba ingkol ki charuk sing dagi acquisition tawgadaba phak soba ekar gi masingchu panbagaloina na Ingkol sing asigi ariba amasung anowa dak number yauna pada number ariba amasung anowa amasung settlement and land records loisang da laiba mioi sing asigi paksawa lamgi saruk sing chu yauri aduga information technology hapasigi damak acquisition tawgadoriba lafom singi batang dasu tha asigi taraga marida Imphal East ki sub deputy collector haingang gi maikai dagi sub divisional officer porompata official oiba zero lamasu pesin khre haire Serula sigi loina na sadul wan gi matungin hapa sigi damak acquisition tawgani arba phaurel lafam singi paksaw basing sumayak sing na palle aduga hariba lafam sing asigi ona settlement and land records loisang da record tawduna thamba paksaw ba mafam sing amasung hapa sigi damak acquisition tawrakadaba sarukta sowan kadaba lamgi paksaw ba loina na phaurel lafam sing asigi pata number anova dak number anova sing barsu yaure Village number 10 mitai kairangi oina acquisition tawgadaba lafom singi manungda tongan ba mioi nifu gi lafom su yauri aduga village number 6 kontha haloki oina mioi sani kun gi lafom sing yauri loina da village number 9 singmairong nongpho ki oina acquisition tawgani thorang liva pauri lafom singi padada mioi ahum bari amasung tarung na singba punna sangtuna leiba lapu singi mingsu yauri loina information technology hapasi ki damak mathau taba lamsing sinanaba acquisition tawgani aiduna hauju phawada
Laukhalaklib thawrang asigi manung chanda soklaba inkol amasung phawre lofam punamak ikol mapu natragana labu singi bingde settlement amasung land record loisangda record tawdun thamba pak chawba singi manung dai khara khaktam sokpadi amata yaudre acquisition tawgani arba lamsing asida soklibe inkol amasung phawre lofam sing punamak mari leina pa loisangda record tawdun thamlagliba apun pak chawba sing atumbak acquisition tawgani arba sarok to pulap yawe basi gidamak manifo laikakna thawai yauna mathau taba thabak tharom sing chadharaglagasu masiba lingnana bagidamak acquisition tawani arba village number 8 mantri pokri gi tongan tongan ba mioi kunthra ga direct longgi inkol sing amasung maitai kairang kontha hadlopa madi sing mairong nongpo ki phawre lawfam sing asigidamak kadai fo balenga ki maike degi compensation gi thabak sing lakhola kadori bano habadudi haujak phawagi oina khangba ngamdri manipur tuwa army gi visual mapalamda thadok bahawre sangkhon bi charai fina tactical gear habadi military gi visual sing manipur da sadana north east india gi mafam sing da natana jamu da export daw bahawre aina sangkhon be sarife gi provider asem ajit kumar maite na phongdoragle hafta kangjai bung da pangthoki ba taraga mathoi chuba sanga festival da stall hangliba sangkhon bi sarai fina manipur gi senmilon asisa da kunmanga tamak werabasu kanbangam nanaba haiduna manipur gi police ki yauna military force gi visual khodimak pothok tona phangale masida lamdam asigi ona tactical gear sing asigi sada ani fabudi kan bangamle ana company asigi mai kede kinoi ba phong dogle hiramasi ga mari leinana provider asem ajit kumana phong dorok pada manipur sava made in manipur adna changkhon bi sarai fina tactical gear sing da mafung ona specialized tawtuna honarakwa sahi manga farakle company asinam yamda bullet proof jacket t-shirt trouser pen sing ba army ga hek mari leina ba pizol sing phangale employee kun ga mangarom lairiba company asi aukiba sahi lising ani taraga nifan gi september taragom doida hawdo khiduna manipur ge semilon kan bada hariba sinpham asigi hariba sinpham asida gi sada kun manga haktam korbasu kan bangam nana bahona bani hari company asina thengna ba awa bagi matang da faladuna mahakna phongdorak bada fizol sing asi sana da bagi damak raw material sing lawna da bahona ba matamda nongai taba kya thengnai hana burma dai lawram ba du burma gi crisis laiba maramna jamu Mumbai amadi Kolkata dagi laure aduba palam sing asi sep tarokpa matamda khudong chada ba kaya mayok nai haire loina hariba palam sing asi kathai dagi fangani amadi karamna fangani habasigi idea pibina ba miyoi leitaba asina sinpam masida khwai dagi awaba ama oiri hainam hangna ma kha tage abaromda sangkhon bi charai fina sahi manga surakpa loina atoppa civil gi visual sing miyam da fangan na ba haiduna adinga foundation haina hudok tuna miyam da switchart crop sarna sing ba tongan ba makalgi misam singi visual sing phangan bahore haiki mahana makhatana high district industries center for Easter training tawduna visual sing sem ba saba horakibani masida DIC gi general manager gi medium makhada amadi magi pagdang matungina foundation asi hawdokibani haiki atinga foundation na makhata na miyam gi damak manipur da sajaba tongan ba visual sing miyam na laiba yapa mamanda phangan khigani haiki Sangkhon bi charai fi amadi atinga foundation bu sam festival asida launch tawraduna DIC gi general manager kababam rohit command high center asi na ministry of MSME gi makada livelihood business incubator center hangdoki masida afarel amadi government making chu jauduna masigi unit asida atinga foundation su training bi ki haire France dal rik makha tamling ba mahiroi singi lambi ama DMU na ja lagani silar mani Selection sangtuna quality education phangpa habasi mairoi khudimaki manglani basic French language tambiduna France la larik makha tamningba mahiroi singi lambi ama DMU na ya lagani hana dhana manjuri College of Arts ki principal CS Sila Ramani na phangdokre dhana manjuri University sinduna France da education tamnana bagi damak France ki consulate ka mahiroi singa interaction program amanga si DM Arts ki conference hall da pangthokre Interaction program dugi matang da CS Sila Amanina hai sakulak pagi matungina male masi hiana pixelak tuna country amada higher education tamthana ba chaning lapasu sel tongi awat palai bedagi tamba chana de adaba DM University asna France loan tamhanana ba initiative lokulakwa asna mahiroi sina manglan mangphang narakna ba achauba thawong ama hangdokpi baga manai haige mana makhata na hai Europe country da higher education gi thoina hiana sakulaba France da makal makha kya gi discipline da mahitam loba mahiroi amata lem na mangloi Hausuki mahiroi sing thoini hiana pamna rakwa subject habadi animation graphic designing modern and post modern philosophy amadi basic science dei mahiroi sing English paktak na haina rabasu atopa country amada chatram haita pada khudong cha da ba kya lai
French की basic language खंगरक्लबदि DMU दगी faculty amadi student exchange program tawbada yana su khudong chagani maramaduna university asina lakulak liba khongthang asibu mairoi sina khudong chaba lawbiu ana phongdoki Manipur lega ki wore fandogu aidon tongan tongan ba mafam sinda wakan mifam sathaba leptre Haugiba September ki tang kunda Manipur lega ki cabinet mifam amana Manipur ki mafam khara dagi yusungba yon bagi leramba athingba lawthoki ba wore bado Hando kadabani coalition against drug and alcohol kada amadi lamtamasigi tongan tongan ba imahlop singna satharakwa Democratic oiba kongjang singgi sarukam oina ngasi tongan tongan ba district sinda wakan mifam pang thokre Imphal West District ki manung chanba ori folk yam bem lekai de All Manipur Women Social Reformation and Development Samas Nopi Samas All Manipur tami singmi apun banupi lob amasung kada pun khusam na Manipur da yusungba amadi jon bagi ayawa pi bajaroi aiduna miyam ki oiba wakan mifam mapang thokre Wakan mifam aduda saruk yakiba miyam aduda Manipur da yu legalize tawba yaroi Laya ki wari pandogu amasung Manipur gi miyam yu dagi kalu aba kholaw sing law khi Kakjang district ki manung chanba wabagai lairak asoba All Manipur Women Social Reformation and Development Samas Nopi Samas isal wabagai lairak asoba mera paibo amasung kada punna khusam naduna miyam gi ba wakan mifam amapang thokre Wakan mifam aduda saruk yakiba miyam wakan mifam aduda saruk yakiba miyam aduna Manipur da yu legalize tawba yaroi yu dagi Manipur gi miyam kallu habana singba kholaw sing lawduna Manipur lekhang na handakta yu sungba amadi jon bagi aba pikhe wore badu yaning daba phongdoki amasung Manipur lekhang na lokhiba wore khudak handogu haidon kholaw kaya lawkhe makha tarakwa atopa editorial gi kalam amada list salatba salandabagi wafam thamgi si khudak ta tan thokadabane World Mitai Council na handak India ke Prime Minister Narendra Modi hi mafam da cherol ama pesinduna Manipur da huralan ha tawdana lona sangchilaglaga manung onjinna leiba chingnong manung da awang basington singda anawba khol bank camrong senduna baming thonjinduna yellow ngai dagi leraklaba khunja singi maikum uptuna leiba sinkoki kangluki miyoi singa se Sherul Tribe ki list chandana ba khangan kiba asi yamna matang chaba singthaningai oibadana tanda lamda masida leiriba kangluk khudibakna Mitai Council ki khongthang asi sawarpham thogi hainenge Manipur ka ngangkhoi taniriba Myanmar, Mizoram, Nagaland, Arunachal Pradesh amadi Tripura na singbadagi lona sangsilakhiba chinmizo koki kangluki masing yamlaba Miyoi sing aukiba sahi tara kun asida Sochanpur Sandel district leiriba manung anjinba chingkhong chingyada nauna khundarakduna Veng Camrom chongdorakle IBC Civil Society Organization amadi lanai miyoi kana state lenga ki mahumda kyarak khanganduna lakhrabane Pawoina tapa khaknatana district sing da leiriba deputy commissioner amadi district administration ki official sing nasu thawong asi hakthingna khangba uba leirabani ngai ki matam haukhraga loire transfer chatkhraga loire khanbakira ngasi poba state authority amatana hirama sing matang da phongdoktuna mitop sing tanthongna ba thabak lakolak udri thengnadre miyam nabadi CSO sing na khutom bithinduna khudam changdamga loina na ta taklak laba matam da table da phomdana leiba ngamlak tabadagi action lokhat poina tawe Manipur ki ngangkhoi da ngak sendu leiriba tongan tongan ba Manipur police ki paramilitary force person sing kari yengduna leiriba no lamdam asida sangsilakliba mitop miyan sing asi mau ziriba mori amadi air force ngak seliba security person sing section dabadagini aininge state asida lona sangsilakpa miyan mitop sing thengnaduna faba tarabadi kadom dagi lakpuno haibadu thitoklaba matungda maurom dagi lakhiba oramlagna mauge ta duty tariba security person sing dismiss tawfam thoge Tawang siya tay mafam sing aibadi check boss ki person sing tansu maral ki matungina chathabam thoge Sinko ki mezo kangluk ki wafam natana Bangladesh Myanmar Nepal na sing badagi hajalakliba Nepali Muslim atay kangluk ki miyoi sing lamdamasi ki mafam kaya khunda laita dun leibagi wafam su laire State lengan athubada miyang changduna makhoibo takthokinaba akan bathabak paikhatbagi matamdu hendokadawrabani Taraga mari suba Manipur Polo International da Yugena Indian Tempi Manipur bo tara mari da maitiba pigre Manipur asi sagol kangjai gi haurakpam oibada asuki madik chaw thoksai la ganesan Manipur Tourism Department into the Manipur Sangai Festival 2022 gi saruka moida Manipur Horse Riding and Polo Association sindona tha asigi kungani thoidage Imphal ki mapal kangjai bungda satharakiba Manipur Polo International Manipur gi Governor la ganesan na chief guest oina saruk yaduna loisin kre ngasi aroi benamita United Kingdom na India B Manipur timbo Tara marida maithia piduna sahi asigi polo tournament asigi champion lawkre ngasi Imphal gi mapal kangjai bunda sathakiba tournament asida ahanba sargada India bina mari homda mangjen thaduna saraki aduga lemhauriba ani suba ahum suba amadi mari suba sargada UK timna mari nifan
mari mapan mari tarada UK Indian team bibo maithiba pikibani champion orba UK team da Manipur gi governor la Ganesan tournament asigi sel oina lupa lakh amaga bakai amade runners up tahuraba India team bi Manipur da sel oina lupa lakh amaga khusinakre loisan bagi tharum da saruk yakiba governor la Ganesan da fongdoglatuna hai COVID-19 na sahi ani tournament asi leproba matung ngasi sangai festival ga mari lainana Imphal gi polo ground da polo masana o fangle Manipur dengan Manipur gi poni sagol mangandra bat lampel da poni breeding ki lam laire Imphales ki hangang da poni gi sensory fag ama saduna sagol sing kanana bagi mafam laire Manipur gi sagol kangjai malhem da masak takle Manipur na sagol kangjai ya horakpam odiba asi yamna sautok jai mapan kangjai bung natragan Imphal gi polo ground asi sagol kangjai ya horakpam ni tharum masibo yauna na pamhak po hairakpa asi kidamak tanungai ba phawe haige ngasi loisan bagi tharum aduda horticulture minister latpa hauge education minister TS Basanta amadi Manipur Olympic Association ki president TS Radhesia Mamade association asigi president hawaivam telifna jingba official kerala saruga ke tha asigi kungani thoidagi kungamafan phawa sadharaki ba Manipur polo international asida punna team mangan saruga ke Jenims da angang unaba pukhalaki ba nufi ama angang unaba da masa sire mama hingaure khawfum dagi nupi ama angang unaba Jenims da pukhalakpada angang sire mama hingaure ibang manung nadi doktor amadi nurse staff na section da badagi sibani senari ba sing suspend tawdriba bhawa angang gi asi bhaksang lawroi haire angang unaba pukalaki pa mama atagi maming masu ngonglio kamai mapuroiba kasangai area mai kawi khawfungi goitang dagini hiramasi ki mata dagasi Manipur Press Club ta pawmi singa una pada Teulu fau gangmai kawwa amana fongdorak pagi matungina makoi ngarang kilometer chamarom sangna khawfum dagi yamna thasaba amaga loina napa na dragana nopi phangani hana sel tingna lakhibani aduba Jenims hostel gi mafam badu hek yawbaga Doctor nurse staff singna tauriba mo body language aduna khangle aduti makoi si jamna section daba mathau masak khangdabagi thawngni hariba senari basing asi thabak tagi suspend tagwiu matung tabada asing bathau togasi thoktana ba Jenims ki MS na excel lokat pituna makoi ba suspend tagwiu nadrabadi angangi asi bahaksang lawroi mana maka taraduna angang unaba pukhalaki ba napi asi mabuknai yegi haituna pukhalaki bani napi amana angang unaba haibasi miyobagi punsida asawba lanpham mamani Ato hostel yawbaga doktor aduna karisu tawroi han bagini haina delete tawduna leithokpa mafanda fung anirom phamantuna thamba anhavana nariba adu karimati yangbida bathawngasi mathau masak khangdaba amani haina lawe haitagari makoi singda tharago makoi tambegi hana sapongdoke ngasi dagi all koirengai airfield da agriwear recruitment rally pangthok phawgre recruitment process da singnaba leirabadi police station da complaint thangalakpa yagani hara fred Manipur gi oina agniwear recruitment scheme gi makhada Indian Army da yauna nabagidama koirengai da leiba hanagi airfield da ngasi ayukdagi recruitment rally pangthokpa hokre recruitment rally asda aranba thabak tawba natragana process asida singnaba leirabadi manak nakpa police station natragana sili langri basinda complaint thangalakpa yagani and deputy director general recruitment brigadier major Harafrit Singna pamising da fangdokre Silongi rangka pahar da leiba army recruitment office na leima khongda leiba 57 Mountain Division ki matengkal loina da sinkiba recruitment rally adugi matangda Deputy Director General Recruitment Brigadier Major Harafrit Singna pamising da phongdoki badi Agniwear scheme ki makhada Indian Army da yauna da bagi damak Manipur dagi masing jahablapan ha kya thorakpa si puning thawani ngai ni Recruitment asi kidamak registration tawraki bagi sangasi augi basahi singa sangdam narubada sada yang khairom hengalak bagi khudam phangi loina recruitment asi da saruk yaba lakliba naha ambana isang thawi haigi mana makata na hai recruitment rally asi yamna transparent leina niyam amagi makata pangthokpani masda aran bathabak tawbagi wafam leite sathagada riba recruitment ki thabagasi niyam amagi makada mathang manau naina pangthokadabani masda aran bathabak tawbana tragana process asi da singnaba leirabadi Manang nakpo police station natragana sili langli basinda complaint thangalakpa yagani loina na mathau da bathabak tawrom sing baikan anaba su honagani candidate singi hora jamal amasung makoi gi mathau na maring jelna recruitment asida mai fak pangam gadori bani karigumba laibak thibadagi recruitment da yawba ngam khidrabaso puning son thapat tawi gnu recruitment asi sahi khuding gi Manipur da pangtokna da bagi thawrang lai aina hara frit na makata na phongdoki rape victim sing tamthiraba saithing marakta hingli mangsa davam lenda Nupi ki mayukta sataba miyut minay kaya ki victim uhuraba marwina rape victim kaya ngasisu makoi ki lemau ribatong ki punsi.
Kari oigadagi khanduna tamthirava saithing barakta hingba yaunare. Hiram asigi matangda pause asiga sahi kunthrarom suraba rape victim amagu unarubada mahakna phongdorakhibada mahakna sahi 12 rom surakpada mahaki mafaka hek pokminaba makhurana mahakpo namduna famlan beki matamatuda mahaki apokpi mamanam yam khangravadi fazade aiduna losin beki loina layang chathanabani aiduna family welfare manakta leiba lanai hostel amada lona pukatki layang chathabagi pukhalakwa atuda hostel adugi doctor na rape case ni police ki FR tawtrabadi layang bangamloi aiduna police da FR tawanki FR coffee adu wallaba matung layang chathage aduba FR tawrabasu thawdok adugi asumba wail fangnada pawakaluba leite police ki maike degidi case ma falabani na mahaki makura adu police na phagatke mahak wasu police na kauduna uhang puang kaya sathagi case asiga mari leina mahak court ka aduna wail sathaba hauke aire thawdok asi kumjali sing ani mari ki November thada mahaki makura na magi kada asapot pizage aiduna lona kausilaga namduna phamlan bikhibani airi thawdok asi ki patangda court na sahi nifal rom wail satharglaba matung kumjali sing ani taragani thoida mahaki makurabu sahi taragani thoi jelda leina barai take jelda matam khara leiruaba matung fadoki matam sahi taragani thoi yaudringeda mahaki makura adu harki leina nai aidona belda tholake makura tholak le tabada aki wafauki loinana hauki thawdogadu amuhana thokadra habagi mi paiba poke miyamna su kari haina gani habagi khanbada laifam khangide maram asidagi victim mahak mayum thadoktuna oles home amada sangpham lawduna alwairaba kaya gi thawal tawduna ngasi fawba leire mahna makhatana phongdorakhibada mahaki apokpisu laikidre apokpi laikidraba matung mahaki apokpasu nofi atonbi thiduna tongana laikre pokminna marau nufa su nofi thiduna tongana laikre mahaki punsi ngasi su awaba mayukna duna hingli kanada su wakatpham leite sangjafam su leite mahafu kanana su loksin biningde mahakini hana leramba imung manung phawwa anna yengbidre haina thamoi sokna pawdam lage mahna phongdorakhibada rape victim ehawrabi mahapu karamba nufana lawiduna yumpan kadagi khanbada awaba oi amade khunai asida kanasu thajaba leitre ngasi su asa amata leitana hingli haige haugiba tawdok aduna maram oiraka ngasi fawwa akiba nungaitaba wakhonduna hojiksu nabidang hek takhibaga thong chena lonsinna thawdok adu ningsinglaga kafaleptri compensation gi matangda paladuna mahakna phongdorakhibada lising kunthra piraki adubo apokpa mafana paisen khibadagi ana layengda sinagadabasu sinaba phangkide pausesing da nufi amaref tawvikre haiba pauk yaurokbada aduki madik mangonda sauningba nufa atu hatukningba fawi haiba wafam thamladuna mahakna phongdorakhibada asigamba thawdok asida jenaba nufa sing amada lemna thaningde jenaribasing alurasida haiba fawa khanba yaurage aduba pangan thokna fangthokpadi ngamdri hana phongdorakhi hingnana puhun aribi victim sing na mayuknariba asi psychological gi safu khaktana loiba nate seldhumgi lamdasu sauna saithing vi RRMs ki psychology department ki secretary Dr. Lenina phongdorakle victim sing asibo thokriba thokdok sing adudagi thogalaktuna hingbagi mau khanganba mangal pibi bagi tangai fadabal lai Manipur da kumjali sing amaga sapan marfudara taruk dagi yanglobada rape case asi saruk hena leramgani masige manungda sada yankhairom phadok pirambasu yai India ki on National Crime Record Bureau 2021 ki matungida rape case lising kunthra ga mathoi saruk humpudara tarit register daukre data sigi matungina nomada rape case marfuga tarit thogi ana record na haire NCRV ki matungina kumja lising ani kunda lising kun gani fan subna difuga taru rape case laiki aduga kumja lising ani taraga mafandana lising kunthra gani thoi sumna kunthra ga homdoi rape case ki register dauke Manipur kumja lising ani kun ga mathoida rape case kun ga daru register dauke kumja lising ani kundana rape case yangai gani thoi register dauke Nakalam da MU gi Professor Singlen Maisnamna Gender Based Violence ki program amada phongdokhibada khunai asida thokliba nafi anganda sathaba crime sing hengaliba makai nafi ki khunai da hena awaba oigani masina economy gi oiba lamde hena awaba ohelagani Manipur da thokliba thawdok wathok sing yamna yame Norma kangdana thokliba thawdok wathok asigi manungda crime against women and girls asisu amhoiri phibam masita di state lenga na CSO sing jangnu funda hwanamina duna mechanism ama faikatpa matam oire haibo awafam phongdokhiba leikrabane aroibeda content sing asigi markuiba pau khara asiba paudam jariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawi kanuk namakpo amaghanna thagajari